ꯍꯧꯖꯤꯛ ꯃꯤꯌꯥꯝꯗ ꯄꯥꯎꯆꯦꯁꯤꯡ ꯌꯥꯎꯕ ꯄꯥꯎꯁꯤꯡ ꯃꯤꯌꯥꯝꯗ ꯄꯥꯎꯗꯝꯖꯔꯤ꯫ ꯊꯝꯕꯥꯜ ꯃꯅꯥꯗꯒꯤ ꯆꯥ ꯄꯨꯊꯣꯛꯄ ꯊꯝꯕꯥꯜ ꯃꯈꯣꯛꯇꯒꯤ ꯂꯪꯁꯤꯡꯗꯨꯅ ꯐꯤ ꯄꯨꯊꯣꯛꯂꯤꯕꯤ ꯕꯤꯗ꯭ꯌꯥ ꯁꯥꯟꯇꯤꯕꯨ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯁꯛꯅꯥꯏꯔꯕꯤ ꯈꯨꯠ ꯁꯥ ꯍꯩꯕꯒꯤ ꯂꯝꯗ ꯊꯣꯏꯗꯣꯛꯅ ꯃꯃꯤꯡ ꯂꯩꯔꯤꯕꯤ ꯊꯝꯕꯥꯜ ꯃꯈꯣꯛꯇꯒꯤ ꯂꯪ ꯄꯨꯊꯣꯛꯄꯒꯤ ꯊꯥꯡꯒ ꯇꯣꯡꯕ꯭ꯔꯝ ꯂꯩꯀꯥꯏꯗꯒꯤ ꯕꯤꯗ꯭ꯌꯥ ꯁꯥꯟꯇꯤꯕꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯄꯒ ꯂꯣꯏꯅꯅ ꯃꯍꯥꯛꯅ ꯊꯝꯕꯥꯜ ꯃꯈꯣꯛꯇꯒꯤ ꯂꯪ ꯄꯨꯊꯣꯛꯇꯨꯅ ꯈꯨꯠ ꯁꯥ ꯍꯩꯕꯒꯤ ꯂꯝꯗ ꯈꯨꯃꯥꯡ ꯌꯥꯡꯅ ꯄꯥꯏꯈꯠꯂꯛꯂꯤꯕ ꯊꯕꯛ ꯊꯧꯔꯝ ꯀꯌꯥꯗ ꯑꯄꯦꯟꯕ ꯐꯣꯡꯗꯣꯛꯄꯒ ꯂꯣꯏꯅꯅ ꯕꯤꯗ꯭ꯌꯥ ꯁꯥꯟꯇꯤꯗ ꯊꯝꯕꯥꯜ ꯃꯈꯣꯛꯇꯒꯤ ꯂꯪ ꯄꯨꯊꯣꯛꯇꯨꯅ ꯁ꯭ꯇꯥꯔꯠ ꯑꯞ ꯍꯧꯈ꯭ꯔꯦ ꯍꯥꯏꯈꯤ꯫ ꯋꯥꯐꯝ ꯑꯁꯤ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯊꯥ ꯈꯨꯗꯤꯡꯒꯤ ꯑꯣꯜ ꯏꯟꯗꯤꯌꯥꯟ ꯔꯦꯗꯤꯑꯣꯒꯤ ꯈꯨꯠꯊꯥꯡꯗ ꯄꯤꯕ ꯃꯍꯥꯛꯀꯤ ꯃꯟ ꯀꯤ ꯄꯨꯛꯅꯤꯡꯒꯤ ꯋꯥꯈꯜꯒꯤ ꯋꯥꯔꯣꯜ ꯃꯟ ꯀꯤ ꯕꯥꯠꯇ ꯉꯁꯤ ꯄꯤꯈꯤꯕ ꯋꯥꯔꯣꯜꯗ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯉꯁꯤ ꯄꯤꯈꯤꯕ ꯃꯍꯥꯛꯀꯤ ꯋꯥꯔꯣꯜ ꯑꯗꯨꯗ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁꯀꯤ ꯃꯇꯝ ꯑꯁꯤꯗ ꯃꯥꯂꯦꯝꯗ ꯑꯍꯣꯡꯕ ꯀꯌꯥ ꯂꯥꯛꯂꯤ꯫ ꯉꯁꯤꯗꯤ ꯒꯖ 2ꯒꯤ ꯂꯥꯞꯅꯕ ꯇꯉꯥꯏꯐꯗꯕ ꯑꯣꯏꯔꯛꯂꯦ꯫ ꯑꯋꯥꯕ ꯇꯥꯔꯕ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯟꯁꯤꯟꯕ ꯀꯌꯥ ꯂꯥꯛꯂꯤ꯫ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁꯀꯤ ꯃꯇꯝ ꯑꯁꯤꯗ ꯑꯍꯣꯡꯕ ꯀꯌꯥ ꯊꯦꯡꯅꯔꯤ꯫ ꯒꯖ 2ꯗꯒꯤ ꯂꯥꯞꯄ ꯑꯣꯏꯔꯤ ꯍꯥꯏꯕꯁꯤꯗ ꯏꯃꯨꯡ ꯃꯅꯨꯡ ꯀꯌꯥ ꯅꯛꯁꯤꯟꯅꯔꯤ꯫ ꯏꯃꯨꯡ ꯃꯅꯨꯡ ꯀꯌꯥ ꯄꯨꯟꯅ ꯂꯩꯃꯤꯟꯅꯗꯨꯅ ꯑꯔꯨꯕ ꯑꯣꯏꯔꯤ꯫ ꯑꯋꯥꯕ ꯀꯌꯥ ꯃꯥꯌꯣꯛꯅꯔꯤ꯫ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯑꯣꯛꯇꯣꯕꯔ 2 ꯑꯁꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯀꯤ ꯁꯦꯡꯂꯕ ꯅꯨꯃꯤꯠꯅꯤ꯫ ꯅꯨꯃꯤꯠ ꯑꯁꯤ ꯖꯥꯇꯤꯒꯤ ꯃꯄꯥ ꯃꯍꯥꯇꯃꯥ ꯒꯥꯟꯙꯤ ꯑꯃꯗꯤ ꯂꯥꯜ ꯕꯍꯥꯗꯨꯔ ꯁꯥꯁꯇ꯭ꯔꯤꯕꯨ ꯅꯤꯡꯁꯤꯡꯕ ꯅꯨꯃꯤꯠꯅꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯗ ꯃꯈꯣꯏꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯃꯈꯣꯏꯒꯤ ꯃꯐꯝꯗ ꯇꯧꯕꯤꯃꯜ ꯈꯪꯕ ꯎꯠꯀꯅꯤ꯫ ꯑꯣꯛꯇꯣꯕꯔ 11 ꯑꯁꯤꯁꯨ ꯂꯣꯛ ꯅꯥꯌꯛ ꯖꯌꯄ꯭ꯔꯀꯥꯁꯄꯨ ꯅꯤꯡꯁꯤꯡꯕ ꯅꯨꯃꯤꯠꯅꯤ꯫ ꯑꯣꯛꯇꯣꯕꯔ 23 ꯑꯁꯤ ꯕꯤꯖय ꯔꯥꯖꯦ ꯁꯤꯟꯙꯤꯌꯥꯕꯨ ꯅꯤꯡꯁꯤꯡꯒꯅꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯖꯥꯂꯤꯌꯥꯟꯋꯥꯂꯥ ꯕꯥꯒꯇ ꯃꯤꯑꯣꯏ ꯀꯌꯥ ꯇꯨꯝꯅ ꯍꯥꯠꯈꯤ꯫ ꯃꯗꯨ ꯆꯍꯤ 23 ꯈꯛꯇ ꯉꯥꯏꯔꯤꯕ ꯅꯨꯄꯥꯃꯆꯥ ꯑꯃꯅ ꯎꯍꯧꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯗꯦ ꯍꯥꯏꯔꯤꯕ ꯕ꯭ꯔꯤꯇꯤꯁꯀꯤ ꯃꯥꯌꯣꯛꯇ ꯂꯥꯟꯊꯦꯡꯅꯒꯅꯤ ꯍꯥꯏꯕ ꯑꯗꯨꯁꯨ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯅꯤꯡꯁꯤꯡꯈꯤ꯫ ꯅꯧꯅ ꯋꯥꯁꯛ ꯂꯧꯈꯤꯕ ꯃꯟꯇ꯭ꯔꯤ 5ꯅ ꯄꯨꯒꯗꯕ ꯗꯤꯄꯥꯔꯠꯃꯦꯟꯠꯁꯤꯡ ꯌꯦꯟꯊꯣꯛꯈ꯭ꯔꯦ꯫ ꯑꯦꯁ ꯔꯥꯖꯦꯟꯅ ꯏꯗꯨꯀꯦꯁꯟ, ꯇꯤ.ꯑꯩꯆ. ꯁꯦꯇ꯭ꯌꯕ꯭ꯔꯇꯅ ꯀꯦꯞ ꯑꯦꯟꯗ ꯄꯤ.ꯗꯤ. ꯄꯨꯔꯒꯅꯤ꯫ ꯊꯥ ꯑꯁꯤ 24ꯗ ꯅꯧꯅ ꯋꯥꯁꯛ ꯂꯧꯈꯤꯕ ꯃꯤꯅꯤꯁꯇꯔ 5 ꯁ꯭ꯔꯤ ꯑꯦꯜ. ꯔꯥꯖꯦꯟ ꯂꯨꯈꯣꯏ, ꯁ꯭ꯔꯤ ꯕꯥꯜꯇꯦ, ꯁ꯭ꯔꯤ ꯁꯩꯇ꯭ꯌꯕ꯭ꯔꯇ ꯑꯃꯗꯤ ꯑꯣ. ꯍꯦꯅꯔꯤꯅ ꯄꯨꯒꯗꯕ ꯄꯣꯔꯠꯐꯣꯂꯤꯑꯣꯁꯤꯡ ꯄꯤꯈ꯭ꯔꯦ꯫ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯍꯣꯝ, ꯄꯔꯁꯅꯦꯜ ꯄ꯭ꯂꯥꯅꯤꯡ, ꯔꯦꯚꯤꯅ꯭ꯌꯨ ꯑꯃꯗꯤ ꯑꯇꯩ ꯃꯤꯅꯤꯁꯇ꯭ꯔꯤꯅ ꯄꯥꯏꯗꯕꯁꯤꯡ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯄꯥꯏꯔꯒꯅꯤ꯫ ꯃꯟꯇ꯭ꯔꯤ 5ꯅ ꯄꯨꯒꯗꯕ ꯐꯝꯁꯤꯡꯗꯤ ꯑꯦꯁ. ꯔꯥꯖꯦꯟꯅ ꯏꯗꯨꯀꯦꯁꯟ, ꯐꯤꯁꯔꯤ ꯀꯥꯗꯥ, ꯕꯨꯡꯖꯥꯒꯤꯟ ꯕꯥꯜꯇꯦꯅ ꯇ꯭ꯔꯥꯏꯕꯦꯜ ꯑꯦꯐꯤꯌꯔꯁ ꯑꯦꯟꯗ ꯍꯤꯜ ꯇ꯭ꯔꯥꯟꯁꯄꯣꯔꯠ, ꯖꯤ.ꯑꯦ.ꯗꯤ. ꯑꯣꯏꯅꯥꯝ ꯂꯨꯈꯣꯏꯅ ꯑꯦꯒ꯭ꯔꯤꯀꯜꯆꯔ, ꯚꯦꯇꯅꯔꯤ ꯑꯦꯟꯗ ꯑꯦꯅꯤꯃꯦꯜ ꯍꯖꯕꯦꯟꯗꯔꯤ ꯑꯦꯟꯗ ꯇꯨꯔꯤꯖꯝꯅꯤ꯫ ꯊꯧꯅꯥꯎꯖꯝ ꯁꯠꯌꯕ꯭ꯔꯇꯅ ꯀꯟꯖꯨꯃꯔ ꯑꯦꯐꯤꯌꯔ ꯑꯦꯟꯗ ꯐꯨꯗ ꯄꯕ꯭ꯂꯤꯛ ꯗꯤꯁꯇ꯭ꯔꯤꯕ꯭ꯌꯨꯁꯟ, ꯂꯣ, ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯐꯤꯌꯔꯁ, ꯂꯦꯕꯔ ꯑꯦꯟꯗ ꯑꯦꯝꯄ꯭ꯂꯣꯏꯃꯦꯟꯠ, ꯑꯣꯀꯝ ꯍꯦꯅꯔꯤꯅ ꯃꯍꯨꯠ ꯁꯣꯁꯤꯌꯦꯜ ꯋꯦꯜꯐꯦꯌꯔ ꯀꯣꯔꯄꯣꯔꯦꯁꯟꯅꯤ ꯍꯥꯏꯅ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤ ꯗꯥꯛꯇꯔ ꯔꯥꯖꯦꯟ ꯀꯨꯃꯥꯔꯅ ꯊꯣꯛꯄ ꯅꯣꯇꯤꯐꯤꯀꯦꯁꯟꯗ ꯄꯜꯂꯤ꯫ ꯑꯦꯁ.ꯄꯤ. ꯇꯦꯡꯅꯧꯄꯜ ꯕꯤꯀ꯭ꯔꯝꯖꯤꯠꯅ ꯂꯨꯆꯤꯡꯕ ꯑꯥꯏꯃꯣꯜ ꯈꯨꯜꯒꯤ ꯑꯀꯣꯏꯕꯗ ꯉꯥꯛ-ꯁꯦꯟꯕꯒꯤ ꯊꯕꯛ ꯆꯠꯊꯔꯤ꯫ ꯇꯦꯡꯅꯧꯄꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯇꯦꯡꯅꯧꯄꯜ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯑꯥꯏꯃꯣꯜ ꯆꯤꯡꯅꯨꯡ ꯍꯨꯠ ꯚꯤꯂꯦꯖ ꯑꯃꯁꯨꯡ ꯈꯨꯜꯂꯣꯟꯅꯕ ꯈꯨꯜ ꯑꯣꯏꯔꯤꯕ ꯑꯥꯏꯃꯣꯜ ꯈꯨꯟꯌꯥꯏ ꯚꯤꯂꯦꯖ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯩꯔꯤꯕ ꯁꯥꯟꯅꯕꯨꯡ ꯑꯃꯒꯤ ꯋꯥꯍꯧꯗꯒꯤ ꯉꯔꯥꯡ ꯈꯨꯜ ꯑꯅꯤꯒꯤ ꯃꯔꯛꯇ ꯌꯥꯝꯅ ꯆꯥꯎꯅ ꯈꯠꯅ-ꯆꯩꯅꯕꯒꯤ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯈꯤꯕ ꯑꯗꯨ ꯍꯧꯖꯤꯛ ꯁꯥꯟꯇꯤ ꯍꯟꯖꯤꯜꯂꯛꯄ ꯍꯧꯔꯦ꯫ ꯈꯨꯟ ꯑꯅꯤ ꯃꯍꯧꯁꯥꯒꯤ ꯑꯣꯏꯕ ꯐꯤꯚꯝꯗ ꯍꯟꯖꯤꯜꯂꯛꯅꯕꯒꯤꯗꯃꯛꯇ ꯇꯦꯡꯅꯧꯄꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯑꯦꯁ.ꯄꯤ. ꯕꯤꯀ꯭ꯔꯝꯖꯤꯠꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯗꯨꯅ ꯃꯁꯤꯡ ꯌꯥꯝꯂꯕ ꯄꯨꯂꯤꯁ ꯄꯔꯁꯣꯅꯦꯜꯁꯤꯡꯅ ꯍꯧꯖꯤꯛ ꯑꯀꯟꯕ ꯃꯑꯣꯡꯗ ꯉꯥꯛ-ꯁꯦꯟꯕꯒꯤ ꯊꯕꯛ ꯆꯠꯊꯔꯤ꯫ ꯑꯦꯁ.ꯄꯤ. ꯇꯤ.ꯑꯩꯆ. ꯕꯤꯀ꯭ꯔꯝꯖꯤꯠꯅ ꯐꯪꯕ ꯄꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯍꯧꯖꯤꯛ ꯊꯧꯗꯣꯛ ꯊꯣꯛꯐꯝꯗ ꯇꯦꯡꯅꯧꯄꯜ ꯑꯦ.ꯁꯤ.ꯒꯤ ꯑꯦꯝ.ꯑꯦꯜ.ꯑꯦ. ꯀꯔꯨꯡꯊꯥꯡ ꯃꯁꯥꯃꯛ ꯌꯥꯎꯅ ꯈꯨꯜ ꯑꯅꯤꯒꯤ ꯎꯪꯈꯠꯅꯕ ꯑꯗꯨ ꯁꯥꯟꯇꯤ ꯍꯟꯖꯤꯟꯅꯕ ꯍꯣꯠꯅꯔꯤ꯫ NSCN IM.ꯒꯤ ꯀꯦꯗꯔ 5ꯒꯤ ꯃꯔꯤ-ꯃꯈꯣꯡ ꯇꯥꯛꯄ ꯉꯝꯕꯗ NIA.ꯅ ꯔꯤꯋꯥꯔꯗ ꯄꯤꯒꯅꯤ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯀꯨꯝꯖꯥ 2019ꯒꯤ ꯃꯦꯒꯤ 12ꯗ NSCN IM.ꯅ ꯑꯔꯨꯅꯥꯆꯜ ꯄ꯭ꯔꯗꯦꯁꯀꯤ ꯇꯤꯔꯥꯞ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯄꯪꯁꯨꯝ ꯊꯣꯡ ꯃꯌꯥꯗ ꯑꯦꯝꯕꯨꯁ ꯆꯠꯊꯕꯗ ꯇ꯭ꯔꯤꯄꯨꯔꯥꯒꯤ
ꯀꯣꯟꯁꯥ ꯀꯟꯁꯇꯤꯇ꯭ꯌꯨꯟꯁꯤꯒꯤ MLA ꯇꯤꯕꯣꯡ ꯑꯕꯣ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯌꯥꯎꯅ ꯃꯤꯑꯣꯏ 13 ꯍꯥꯠꯈꯤꯕ ꯆꯦꯟꯅꯕ NSCN IMꯒꯤ ꯃꯤꯑꯣꯏ 5ꯒꯤ ꯃꯔꯤ ꯃꯈꯣꯡ ꯍꯥꯏꯕ ꯉꯝꯕ ꯃꯤꯑꯣꯏꯁꯤꯡꯗ NIAꯅ ꯃꯤ ꯑꯃꯗ ꯂꯨꯄꯥ lakh 2 - 3 ꯐꯥꯎꯕꯒꯤ ꯀꯦꯁ ꯔꯤꯋꯥꯔꯗ ꯄꯤꯒꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯃꯈꯣꯏꯁꯤꯡ ꯑꯗꯨꯗꯤ NSCN IM ꯁꯪꯁꯣꯡ ꯕꯠꯇꯥꯂꯤꯌꯟꯒꯤ ꯀꯃꯥꯟꯗꯔ ꯂꯦꯐꯇꯦꯅꯦꯟꯠ ꯀꯔꯅꯦꯜ ꯑꯕꯦꯝ, ꯎꯈ꯭ꯔꯨꯜꯒꯤ NSCN IMꯒꯤ ꯀꯦꯞꯇꯦꯟ ꯚꯤꯛꯇꯔ ꯇꯥꯡꯈꯨꯜ, ꯃꯦꯖꯔ ꯖꯦꯅꯔꯦꯜ ꯑꯦꯞꯁꯣꯂꯣꯟ ꯇꯥꯡꯈꯨꯜ, ꯑꯔꯨꯅꯥꯆꯜ ꯄ꯭ꯔꯗꯦꯁꯀꯤ ꯔꯕꯤ ꯋꯥꯡꯅꯣꯡ ꯑꯃꯗꯤ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯖꯦꯝꯁ ꯀꯤꯋꯥꯡꯅꯤ꯫ ꯁꯨꯁꯥꯟꯠ ꯁꯤꯡ ꯔꯥꯖꯄꯨꯠꯀꯤ ꯃꯤꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯗ꯭ꯔꯒꯁꯀꯤ ꯀꯦꯁꯇ ꯆꯦꯡꯅꯔꯤꯕ ꯑꯦꯛꯇ꯭ꯔꯦꯁ ꯗꯤꯄꯤꯀꯥ, ꯁꯥꯔꯥ ꯑꯂꯤ ꯈꯥꯟ, ꯔꯀꯨꯜꯄ꯭ꯔꯤꯠ ꯁꯤꯡꯍꯒꯤ ꯃꯣꯕꯥꯏꯜ ꯐꯣꯟꯁꯤꯡ ꯅꯥꯔꯀꯣꯇꯤꯛ ꯀꯟꯇ꯭ꯔꯣꯜ ꯕ꯭ꯌꯨꯔꯣꯅ ꯐꯥꯖꯤꯟꯈ꯭ꯔꯦ꯫ ꯁꯤꯡꯖꯃꯩ ꯀꯦꯟꯗ꯭ꯔꯒꯤ ꯀꯟꯇꯦꯟꯃꯦꯟꯠ ꯖꯣꯟꯁꯤꯡꯗ ꯆꯥꯅ ꯊꯛꯅꯕ ꯄꯣꯠꯂꯝꯁꯤꯡ ꯌꯦꯟꯊꯣꯛꯈ꯭ꯔꯦ꯫ ꯀꯨꯝꯕꯤ, ꯊꯥꯡꯒ ꯑꯃꯗꯤ ꯃꯌꯥꯡ ꯏꯝꯐꯥꯜ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇ꯭ꯌꯨꯟꯁꯤ ꯑꯍꯨꯝ ꯐꯥꯎꯅꯔꯤꯕ ꯂꯝꯕꯤ ꯁꯦꯝꯕꯤꯗ꯭ꯔꯕꯗꯤ ꯍꯣꯡꯖꯤꯟ ꯆꯟꯁꯤꯟꯕ ꯍꯧꯔꯒꯅꯤ꯫ ꯀ꯭ꯂꯕ 3 ꯉꯁꯤ ꯑꯌꯨꯛ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯀꯣꯚꯤꯗ-19ꯒꯤ ꯂꯥꯏꯆꯠ ꯑꯁꯤꯅ ꯅꯥꯕꯗꯒꯤ ꯁꯤꯈꯤꯕ ꯃꯤꯒꯤ ꯃꯁꯤꯡ 64 ꯌꯧꯈ꯭ꯔꯦ꯫ ꯍꯧꯈꯤꯕ ꯄꯨꯡ 24 ꯑꯁꯤꯗ ꯂꯥꯏꯆꯠ ꯑꯁꯤꯅ ꯅꯥꯕꯗꯒꯤ ꯐꯔꯛꯈꯤꯕ ꯃꯤꯑꯣꯏ 89ꯅꯤ꯫ ꯃꯁꯤ ꯐꯔꯒ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯅꯥꯕ ꯐꯈꯤꯕ ꯃꯁꯤꯡꯅ 8,738 ꯌꯧꯔꯦ꯫ ꯅꯥꯕ ꯐꯔꯛꯄꯒꯤ ꯆꯥꯡ ꯑꯁꯤ 83.42% ꯌꯧꯔꯦ꯫ ꯍꯧꯖꯤꯛ ꯂꯥꯏꯆꯠ ꯑꯁꯤꯅ ꯅꯥꯕ ꯃꯤꯑꯣꯏ 2,300 ꯂꯥꯏꯀꯠꯅꯔꯤ꯫ ꯍꯧꯖꯤꯛ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯂꯦꯕꯁꯤꯡꯗ ꯇꯦꯁ ꯆꯠꯊꯔꯤ꯫ ꯅꯧꯅ ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯕꯁꯤꯡ ꯑꯗꯨ ꯏꯝꯐꯥꯜ ꯋꯦꯁꯇꯒꯤ 110, ꯏꯝꯐꯥꯜ ꯏꯁ 33, ꯊꯧꯕꯥꯜ 19, ꯕꯤꯁꯅꯨꯄꯨꯔ 3, ꯀꯛꯆꯤꯡ 1, ꯅꯣꯅꯦ 13, ꯀꯥꯝꯖꯣꯡ 2 ꯑꯗꯨꯒ CRPFꯀꯤ ꯄꯥꯔꯁꯣꯅꯦꯜ 10ꯅꯤ꯫ ꯑꯄꯨꯟꯕ ꯃꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ 292ꯗꯤ ꯇ꯭ꯔꯦꯚꯦꯜ ꯍꯤꯁꯇ꯭ꯔꯤ ꯂꯩꯇꯦ ꯍꯥꯏꯔꯤ꯫ ꯑꯅꯥꯕꯁꯤꯡ ꯑꯁꯤ ꯀꯣꯚꯤꯗ ꯀꯦꯌꯔ ꯐꯦꯁꯤꯂꯤꯇꯤꯁꯤꯡꯗ ꯁꯤꯞ ꯇꯧꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯍꯌꯦꯡ ꯇꯥꯡ 29ꯒꯤ ꯔꯥꯁꯤꯐꯣꯜ ꯃꯦꯆ ꯎꯪꯕ ꯆꯔꯥꯡꯅꯕ, ꯄꯣꯊꯥꯐꯝ ꯈꯪꯗꯕ ꯑꯃꯗꯤ ꯗꯥꯎ ꯌꯥꯕ ꯑꯣꯏꯗꯦ꯫ ꯕ꯭ꯔꯤꯖ ꯀꯌꯥ ꯐꯕ ꯌꯧꯗꯦ꯫ ꯃꯤꯊꯨꯟ ꯎꯪꯕ ꯆꯔꯥꯡꯅꯕ, ꯄꯣꯊꯥꯐꯝ ꯈꯪꯗꯕ ꯑꯃꯗꯤ ꯗꯥꯎ ꯌꯥꯒꯟꯗꯦ꯫ ꯀꯔꯀꯠ ꯑꯐꯕ ꯑꯣꯏ꯫ ꯁꯤꯡꯍ ꯀꯌꯥ ꯐꯕ ꯌꯧꯗꯦ꯫ ꯀꯩꯅ꯭ꯌꯥꯗꯤ ꯑꯐꯕ ꯑꯣꯏ꯫ ꯇꯨꯂꯥꯅ ꯑꯐꯕ, ꯅꯨꯡꯉꯥꯏꯕ, ꯍꯔꯥꯎꯕ, ꯇꯌꯥꯝꯕ ꯑꯣꯏ꯫ ꯕ꯭ꯔꯤꯖ ꯑꯐꯕ ꯑꯣꯏ꯫ ꯙꯅꯨꯗꯤ ꯀꯌꯥ ꯑꯐꯕ ꯌꯧꯗꯦ꯫ ꯃꯀꯔꯅ ꯀꯌꯥ ꯑꯐꯕ ꯌꯧꯗꯦ꯫ ꯀꯨꯝꯚ ꯑꯐ ꯐꯠꯇꯕ ꯌꯥꯅꯩ꯫ ꯃꯤꯅꯥꯅ ꯑꯐꯕ ꯑꯣꯏ꯫ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯄꯥꯎ ꯄꯤꯖꯕ ꯂꯣꯏꯖꯔꯦ꯫ ꯌꯦꯡꯕꯤꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯄꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ꯫